Kumja Lissingani Nifutaret Fawada India would develop nation or Henabagi Pandam the Viksit Bharat at the red 2047 Voice of Youth Ngasi Prime Minister Narendra Modi na launch Stokre. Manipur Dasu Ras Bhavan the video conferencing Kuthang the Pangpokre. Maitai Nupa Amagi Auto Rickshaw the Tunglaga Lakpa Rongmai Nupi Ani Ngarang Numidang Bisnupur Bazar Manakala Club Amagi hold the Kobirakle Haide Rongmai CSO Singna Pen the Bafungdorakli. Lamdamasigi single-use plastic muthatke hairabadi lenga khaknatana Lamdamasigi mipung khudingmak amato oina hotnaminaba mathau tai haina Minister Thongam Biswajit na phongdokre. Amasong Jammu and Kashmir the special status piriba Article 370 bu Center na lokthoknaba haukiba ing lisangani taramapan gi August manga da laukiba wareba dubu Supreme Court of India na sogatkre.